Case amagi judgment AI siznaduna thibada leitaba judgment kaya puthurakpa yawba maramna aikoine AI siznaba matamda yamna haisingna amade kupna verify tawba yamnamak mathau tai haina High Court of Manipur ki Judge Justice Aribam Guneshwar Sarmana phongdurakli wafamasi intelligent use of artificial intelligence haiba hiramda pangthokpa nomugi oiba advocate amade advocate clerk e court singi oiba training program da mahakna phongdukibane Manipur Judicial Academy ki meeting Makada High Court of Manipur na sinduna ngasi court asigi auditorium da pangthokiba training program aduga mari leinara High Court of Manipur ki Judge Justice Aribam Guneshwar Sarmana hai leba asida leiriba court sing hojikti computerized chawrapna maram oiraga judge amadi court ki staff khak natana advocate sing su e court ki matangda ahenba lawsing lehanba amadi khutloi hanba yamna mo thau tarakli Hojik court ke summer vacation leiringai manung asida vacation asige khudong chaba lauraga haurakliba advocate singda court craft amade AI karamna haisingna siznagani haibugi matangda training program ase pangthokpani haina mahakna phongdokhe Mahakna makata na hai judiciary system da AI gi kanaba kya marum lei Case ama thidok thizin tawbada AI na laithokna thabak adu pangthokpa yahali adubu AI siznabagi asoiba kaya amasu leitabanate AI na refer tawrapa judgment ase hallucination haina khangnaba leitaba case ama hekta sajilaga pirakpa yawi maramaduna AI na thirakpa judgment copy ase court hekta refer tawba yadaba ama oi adubu judgment copy adu chumra haina physical examine tawba changi hiramasigi matangda AI na refer tawrapa leitaba case confirm tawdana advocate na sizinarabadi madu misconduct amani haina haukiba July anida Supreme Court na so direction pirakiba laikre haina mahakna makataki AI model si makhan jam ya duna AI da court ki case ma hang matam da moina pirak pado adu research ki diya ba madu akoina authentic oye baje muk source gi yenga da ne adu kan da adu gi moi pirak judgment do rely adu ga atai atopa thibagi di adu ma gi do dum reliable oye adu ga judgment maru ina yam thoye hoje kan che laitaba judgment ma sara pislo ai sa bang na thibe zo dum pharam thoye ba ko adu na akoi source dagi si judgment je chumra sumdabra is court ki website natraga SCC gumba AI gumba manupatra gumba amuk thoiba website me amse ka compare tarokanda mana different AI na heta different citation amata da judgment se mari manga thong pisla po yawe ko aduna khaidang verify to bom sange aduna khar lai gadi sakhol po ya hoji horubo sida error khar di leiri judgment ki matang da aduga AI na thibe je phate habi nate mi won da lai halle khonal le aduga hoi se solely AI da depend to boya da Tharamadada Manipur Judiciary Academy ke Director Hanagi High Court of Manipur ke Justice Golmai Kaifan Silu Kabui Amade High Court of Manipur ke Justice Aribam Guneshwar Sarmana Chingbana Sargya Ki Tharamadada High Court of Manipur ke Justice Aribam Guneshwar Sarma Amade Central Project Coordinator ke Nirozitna Mathang Sitna Art of Legal Drafting a comprehensive guide Amade AI advocacy Haibihiramda Wangang Ki Tharamadada Tungan ba advocate Amade advocate clerk e court singna sarugya ki